Missing handcut lakpagi matungina aikoi mioibagi chinjak handcut han bhaibasi Tangaiphadre thaudang amani adubu Manipur gi lairiba laufam sing asi karamba fibam da lairibagi haibasi amuk hangatna yengbagi Tangaiphadre lairi Malem gi oina ai ngasagi khal kaitharakpana laufam singda karamba ahongba laklibagi haibadu yangshinbaga loinana ahongba sina laumishingda piriba chaitheng sing asida mediang changhaudrabadi laufam sing nongmanongmagi mangkhigadabagi maram oirakpa yabagi phibamda lairi hiram asida paudamama Manipur da lairiba laufam sing asi thouda thokpa chathok faba afaba chinja kayagi haurak famni hainaramadagi haujikti laufam sing asigi masak mawong amadi chathok puthokpagi chang asi adukimatik ahongba lakli masimak malemgi oina aying asagi khal kaitharakpa nongju nongsa chang naraktaba kaya asina pirakpa chaitheng oiri Climate change haina asambalonda khangnariba ahongba kaya asina mioiba khunai hiram khudingmakta chaitheng piri Khwaidagi chaitheng piriba hiram asi ekhoigi chinjak puthokliba lam oiriba laufam sing asini Climate change chaitheng je hiram khudimukta pidabadi nate mayamsigi manungda chaitheng khwaidagi na phangbisida koi agriculture ga iroina na satminnariba mijing jini an hari Chathok phaba hainaramba kyamgai lokol gi lofam sing tapna mangshilakli ithei lokhonggi khudong chaba walakpa lau uraga sendong fangbagi mahutta awaba mayokna bana helakpana state asigi lofam sing mangshilaknaba maram oiri Hꯧjikse kyangbai lokongi oina sahi 10 muki mamangdadi akhoi yamna nungaina uramebako aduga haujingna akhoi isingje chingthokpamju leitaba chauragana dum pangchauda chauba kangaragana dum kangba samai dawdana lau ubagi khudongjabje yam watle wana honarurani dana ade hek chaudaba adudi lau urubadagi kai kanarudagi khallaga akhoi hingonje lauje dum pangyona yonthongnagiba Malemgi oina aying asa nongjunongsa gi khal kaitharakpa honglakliba ising nungsit ki fibam asibu karamna mayoknagadagi haiba si khanbada ayam balongmi singdi haujiksu mangumna leiri angang oringa de ketare ko ima babai matung ilaga lau odum ujare hojupo odum ure aduga lau ubai khudong chabadi mamanga diga haujine heno war to ithai lokhongje matik chari ba chadaba haibadu kitang yeng han janinge paisa paiba khara digi khara sanga leiba khara na office ta chalaga tanajaraga mana logjagi bane ju khang khang de midi de dum to min leire de na hojik matam sida de engo akoi de sida phau bora kun thoi eng khalo mangon ju kun tholaga di mai imung chaba phaduri du mana yum chajing ta de paisa di mayam phangak pai chabagi depend de yang wala aneba mapalam de dum leiraga chaba je mi pan tang ba je dum masana ta Aying asagi khal kaitharakpa nongju nongsa chang naraktabana laumi singda piriba chaitheng asi kharada orabasu mayoknaba ngamnaba aikhoina karamna laugadage haibagi hiram asida Central Agriculture University Iroisembagi agronomy gi professor oiriba laitamnaba chandrana thizinbada Manipur gi laumi singna thanariba phau makhal kuni thoirom gi manungda phau makhal ani di climate resilient oiba haibadi aying asa nongju nongsa khal kairabasu chathok mangoidauba Lau pan bangam gani haiba khang bangam ki haina impact news ta phongdorok pagaloinana Lou-Upathap sing hongdok pagi Tangaiphadre lei haina thamlakhi land gi configuration reform jima ka semdok pam mathau tare aduga akoi lau singubagi huji tawriba satna pathap kanglon natru technology ju khara hongdok pam sang crop diversification najma yam chang phaudang sum thala gani habda phau natwa alternative crop Sumaina ikang thopa karka kain soide kari leige habje ma khoi mathau ta ma sangayaba akhoi phau thare harone phau jida ju karamba phau makhan tharaga de climate change sai thieng je khara handan ba yaga dage haba phau makal kunga nithoi ka mayam report pibirok te in screening taw last ani ka phange akhoi ani je kakcheng phau haba ma akhan phau khongnem bi habje Makoi climate change gi sai thieng la pa da aduki ma de hande atai phau makal ji yang na bada phau ling badagi de climate change gi sumba sai thieng la pa kan ji de akoi ahun bajini hena pai pumun nei ju khang na bada ahun baji da mu akoi hujikti hun be pareng drum sidar na akoi thola pareng hun ba ya masi am kane Climate change sai thieng la pa da ling badagi di masina yam ne na kana sumaina
हुल्लबजे अमुक करी अमुक तौगदगे हाबदे खरे हेन अमुक माना क्लाइमेट चेंज चैथें लापगदा ngakthokpa ngambje proper nutrition piba yari makhai de ge lobam je proper leveling laitem je yari thaina thak karke le aduki mati laite mana sembi bje mathau tare nangi lofam jigi jaga kharada akoi water harvesting structure ama rain water harvesting puki masa amade masim aini semjorde aigi hingnabagi damukdani irrigation facility je kamai torga pihan bayage habije matangai padama khoi khanabama daka lai havna ina suggest tawni लो खरा सेमलगा एक खरा सेमलगा अखोइना चिंद खक लौफम कंसी हाइना लाउबना लौफम सिंग असि कनबंगम लोय सेंडोंग लेतबा थबक कनामतना तौनिंग लोय मरम अदुना क्लाइमेट रेजिलिएंट क्रॉपसिंग हाइबदी होंगलकलिबा अइंग असा सिग चुनगदबा महि मरोंग मना मसिंग हेगद हंदुना अफबा चिंजाक पुथोक्तुना मखोगी सेंडोंग लेहलबा मतमदता अखोइना लौफम सिंग असि कनबंगमगनी हाइबगी थाजबा लेरी कैमरा पर्सन एल का बिगलोइना आई जोइसुशम इम्पैक्ट न्यूज़ इम्फाल।